Churachandpur district ka tainariba Bishnupur district ke phawakchau ikhai tera khongsang bigi akoiba mafam singda kuki khulai paiba lalhoba singna mafam ahumda ngarang dagi landarakiba adu hojik phawbu lepa leitana khutthoknari khun adugi manak nakpada leiba khunja singna nongmai kapnabagi makol taba tanatana ngarang numidang dagi hojik phawda bom chanirom pokhai bagi makol taba fangnakre maikei ani da khutthoknaba adu da security personnel ani khun ngakpa khunja ani punna miyoi mari nongmai maru amadi bom machena panduna aso opal nangkre khut thongna badu kuki khulai paiba lalhoba ama shire ani na sokle thogdo singi matangda mami tv na police amadi manak nakpada leiba khunja singdagi phanga pawgi matung inadi soklaba security force personnel ani adugi manungda amana Bishnupur district police commando gi personnel ni aduga amana kumaun regiment ki personnel ni aduga anina khun ngakpa misam ni haidi soklaba sing adugi manungda commando gi personnel aduga khunja amagadi hojik north AOC da leiba ras medi city da laikanari ba commando personnel adugi mamingna namairakpum ibom sakawi masage sahini purom sure Bishnupur district ki manung sanba kenau thongkhong dagini ma ki yet thangba narum amadi khu da sokpage dakpham lai ma ngasi nungtil pung anirom taba matamda phobak chau ikhaida kuki singna kapse lakiba bom gi machena pan madagi sokhibani hairi aduga atopa laikanari ba khunja adugi mamingna sagol sempriyo kumar kawi masage sahi kunga mathoirom sure langathel kangjei bungdagini mahak ngasi nungtil pung amarom taba matamda tera khongsang bida bom pokhai bigi thodokta thawak amadi khutta bom machena panduna sokhibani leikhirba kuki khulai paiwa lalhoba du Surachandpur gi S Bolkot village dagi lunmin thang sahi kuntra apok lenjang kawi aduga soklaba sing aduna S Bolkot hairiba khul adumakta dagi thangja hau sahi kuntra ga mari apok letpau amadi sepli pau sahi kuntra apok monland kawi makhoi ani Surachandpur district hospital la laikanari thangja haugina oi thangba faigalda aduga sepli faugina puksepta nomai maruna panduna soi hairi lunmin thang sai kuntra apok lenjang thawak nomai maruna panbadagi thodok thokpam da lekhidabani mahaki asiba hakchang Surachandpur district hospital gi miren sanga thamli hairi pawsina hai kwakta ward number 9 ga tainari ba phawakchau ikhaida ngasi ayuk khut thoknabagi thodokta kuki khulai paibasina kapsilakiba nongoi maruna panbadagi bicham amasum makhutta panduna soki soklaba miyo edugi maming gitajen kawi mahak Bishnupur district hospital laikanaki hairi ngasi nungtil pung mga henba fawda maikei adom da leptana khut thoknari maikei adom gi khunja singdagi phanga pawgi matung inadi ngarang numidang digi ngasi nungtil fawda nongmai kapnabagi khonjal takhibaga loinana bom sani hena pokhai bigi makol takhi hairi ngasi nungtil pung tarani thui makhairom tarko matamda tera khongsangdi singjinda leiba lai haraufam amadi farm ama kuki khulai paibasingna mai tharamke nongmai kapnaba amadi bom pokhai bigi khonjal leptana taba amadi kuki khulai paibasingna kapsilakiba nongmai marusing yumlak yawraktuna yumgi phaklang amadi jingada panmana maram oiraga maikei adongi khunja sing manak nakpa khun singda lanjenaba amadi yumdagi mapal thoktana leinari hairi ngarang numidang thokkiba thodo adugi matangda mami tv na police amadi manak nakpada leiba khunja singdagi phangga pawgi matung inadi ngarang numidang pung 8 rom tarakpa matamdagi su sanariba kuki lalawba singna phobak chau ikhai gi maikei da nongmai amadi bom kapsil lakpadagi khunja sing amadi mafam aduda leiriba commando gi kangbuna handuna maikei ani da khut thoknaki kuki khulai paiba singna ngarang numidang dagi ngasi ayuk pung 9 henba fawbuda bom yankhai gi masakta kapsilaki hairi Wow,